pau. Prime Minister Narendra Modi ki Manipur khongchet ki mangoinana Manipur ki Governor Ajay Kumar Bhalana chair lauduna mifam pangthokre. Amadi Loktak project na manghan khraba thanga gi muka mantha amadi Komlakong fauna ga dabalambi amuk nongna sem ga dauri. Kurum jare ISTV pau meeting tabiri bapum namakpo taram nok jare pau sandok na pizare. Prime Minister Narendra Modi ki Manipur khongchet ki mangoinana Manipur ki Governor Ajay Kumar Bhalana chair lauduna mifam pangthokre. Tha asigi tang 12 dagi leibak asigi Prime Minister Narendra Modi na Manipur yauna North East ki state kharada lakatori ba asiga mangoinana ngasi Manipur ki Governor Ajay Kumar Bhalana Manipur ki Hana Chief Minister Oiramba N Biren Manipur Legislative Assembly ki Speaker TH Satyabrata BJP Manipur Pradesh ki President A Sarda Devi amade BJP ki MLA singi akhanaba mifam ama ngasi Raj Bhavan da phamkre. Mifam aduda tampak amasung chingi kendra singdagi karakpa BJP gi MLA kunhumdoina serugya ki haire. Ngasi ayuk pung 12 taba matamdagi Raj Bhavan da famkiba mifam aduna Manipur dasu Prime Minister Narendra Modi gi North East State ki khongchet asida yaurakani haina launariba asida Manipur gi hauzik oidiba law and order amade chawkhat thawrang gi matangda Manipur leingak amade MLA singna kari karamba pukhatuna khanagani haibegi matangda khanaki haina thajaba yaba pau amana haire. Nakal amaromda Prime Minister Narendra Modi tha asigi tang 16 gi nungthil pung ani taba matamda Imphal da thunglaba matung kanglagi helipad manakta leiba lampakta miyamgi oiba mifam amada sarukya gani haire. Pung amaromgi oigadoriba Prime Minister ki khongchet asida mifam aduna mapung fana miyamgi matenga loinana saruk yaminabagi matangda Manipur gi Governor na MLA singa khanaki haire. Khongchet asigi manungda Manipur Police Department ki Manipur da nauna saba Police Headquarter yauna project khara sangaduna khutsindaram gani haire. Nakal amaromda BJP amati NDA ga punna chatminariba political party ki MLA singna Manipur da Prime Minister ki khongchet asigi mangoinana miyamna khanba mihut singi government ama semnabagi pangthokna khiba wafam mifam aduda khanakiba leite haire. Chahi Nifurom Hena NHPC na manghan kraba Kaibulamjau National Park amade Loktak Pat ani gi tainaba istingi serukta thanga gi muka mantha amade Komlakong fauna ga dabalambi amuk nongna semduna fauna hangadawri ngasi dagi mirol khara gi mamangda fauna ramba lambi haujikna Loktak Hydropower Project ki ithai varaj lakhibadagi mangkraba thanga dagi Komlakong fauna hangadabalambi ase matamga chunaba environment sukai daba mawangda Pm-Istv phase 4 ki scheme na fauna halagani lambi ase athubada loishinba ngamnaba maikai khudimaki miyoi sing amade tongan tonganba department sing loinana social activist singna angamba mateng pangbiyu haina thanga SC MLA Tongbram Ravindro na appeal tawrakle ngasi nauna semgadaba lambi asigi survey MLA T Ravindro amade Pm-Istv gi assistant engineer RK Dhanamanjuri anina luchingba Pm-Istv gi staff sing thanga gi khunja sing amade club ka loinana kilometer anirom samgadaba ising mathakta thong yauna artwork ka loinana semgadaba lambi asigi phibam yengsenke ngasigi yengsen khongchet atuna thanga muka manthadagi Komlakong fawba isingi lambida nauna fauna gadoriba lambi asigi ruta motorboat tongduna department ki officers sing amade staff singa loinana survey tongminake survey aduda MLA T Ravindro na lambi asi fauna hanbada thanga miyam gi danatana thanga ga thangnana leiriba khul singi miyam amade Manipur gi miyam na yamna kana ga dabalambi amani chahi khara gi mamangda mahak amadi thanga gi local club sing loinana miyam na angam
angamba sel puthoknaraga lambi asi fauna hanaba mukaptagi thonba haurure amade English ma chama pan marfu tarani thogi matamdasu komla khong lomdagi machine sizinaduna thonba haurambagi khudam leirami adubo wakhal tana hogdabadagi thabak adu lebluraba matung handak mahagna thanga SC gi manungda PMGSY gi phase 4 gi makhada lambi khara sembi naba propose tawbada hairiba thanga tu komla khong fauna hangadaba lambi asi yawrakpadagi ngasi department ki official single oinana lambi asi gi thabak haunanaba survey tawbani lambi asi semlakpa matamda loktak pat amade kaibul lamjaw ani gi tainaba sarukta oina amade muka mantha loinana komla khong fawasi gi manungda thong mari hapkadaba maramna environment ta kaidanaba mawongda semgadaba oibana miyam puna support tawminaduna athubada lambi asi fauna hanaba honaminasi haina appeal tawke Komla khong haiba jaga saista chatana lalori tik tawnaba akoina polking adigi lambel haiba tare adubo sagi loktak project lakhebadagi haiba lambel si ising imai wangkhalakpadagi tumjan gebadagi khunja sing si phauna ba samnaba gamdadana kyama ma wana lairamme mayam gi importance mayamna pamabisi khalakanda akoina mamang thak hoi hana NSC da akoina proposal amaka thabagi sem saraga proposal du lakpada matam changba changdaba haina akogi lanai degi akoi laiba club sing adigi ai sagi akoi degi on pocket madi degi khaina rakana akoi lambel se phana sang masaba horame loktak ke mayaida akoi lambel semjalaga loktak sa ani thon khaidopagi lambel nate tawjariba lambel si loktak ka national park ka ani gi taino boundaries ta hanegi pari puri haktak to lambel si akoi na mu phauna laga agi thang kendi praja singi chathok chachin da khari nungai ba adagi semelo ni khatang phagatna ba akoi more trans highway laiba lambel si ku jam nakna ba lambelum oidoini haje kare gumba akoi kakchi market chapa matamda haje sik laifum chapa ta almost 80 km changya haiba lambel si sema kanda lambel kita di koi kilometer 15 kilometer 18 kilometer da kaching thawal yawgedrine aduna haiba lambel si sembagi akoina PMGSY gi phase 4 gi da agi thangi kendagi jaga manung da karamba lambel kai gumba daka ta ba laibagi haibadu akoina proposal si manga taruk akoina submit tawbasa haiba lambel si akoi gi central government na PMGSY gi makada haiba lambel si approve tawre size da there will be 4 bridges thong mari legani marak size da lambel si sembagi akoina sem saba tarpa matamda Manipur Praja Miyamgi support any Nijeri si kaino hai matamda akhoi praja sing wari basi jengbirikanda elle ki site jungaire any environmentalist yamu gi site jungaire Manipur da leba sangsan punumakta khoi myamna khanjari ba mangje manglan si mangphawna honabada support tawbiu ngasigi khongchet atuda sarugya khiba thangagi khunja singna makoina ngaklingai matamda thengnahoba lambi asigi phibamgi matangda paudam laduna lambi asi fauna hanbana miyamda chauna khudong chaba pigadabana athubada fauhanningbagi apamba fongdoknarakhe Sing kang pamatamda kalengi matamda akhoi kenoda komla khongta no khoi khongna chalami adi komla khongdagi misu laga pochei pangan nu adigi maitei ke laga keno toyi komla khongde nate na se thogban kakching adigi sengmaji nuwagai asi mayam je laga khoi thanga da pochei yole khole mama toyi loktak project lakpadagi nati thai berej na torga mar morganda ising je kangdaba ngamda na torga ai khoi je dida torga khoi je lambi do akoina chalamba khongna chalamba mayam sinda lon ising thungre aduna maram ordna ning jadabani ani sigi lamna leiba mayam je lam leiba asi ke koi nakchana na leina ba na torga sinmi langbi riba na tobiri bisdi yamna phagra poni mase asi ayuki jang thongbagi wari se naga leiraga thongjage dara ngairaga khoi thongnarami hajikse aduna hajikse yadre project lakpadagi yagidabasina una lapnare aikoina hojik pamjari se leidana amuk nakchan ba imban chapa matamda asidadi pungkhai change ko asisu pamjai aikoina masi punamukse aduna masi yari makhai gi department gi miga ko MNA sing tawraga se sembi basina khwai gi he pame kitang thuna khaphauna hambiu masi punamukse Amukoga Chetminariba Imphal East District United Club Organization Udoko North East United Club Organization Newkona Anoba Khongthang BLF Sawombong Beramangol College Sawombong Khunjau Amade Sawombong Thongkhong Mairapaibi Amade Club Singapuna Chamaga Kun Mapan Suba Lamyanba Irabot Ningsing Thoramgi Serukama Oina Beramangol College Sawombong Campus Ta Uthakre Thoramga Mari Lenana Udoko gi President Miyoyasi Magi Pokpa Siba amadi miro tabana chingba September tha manungda tabana maram ojarga masigi September aje magi damakta nising bagida aikoi irabo thabum haina pangthokpa darkar oi haidana sei kudingi aiduko na pangthoktuna lai tongan ma thorom kaya mamang thakta su pangthoi
हदकसु उ चार थाबना चिंबा अखोई तोान तोानबा nga macha thadaba amadi tongan tongan ba competition na chingba thorom ching ai koi pangthok chage haidana ai koi thorang punamak tawjaba loijarabani hairi ba thorom ching asida miam punamak na ju saruk yabiu Paugi marak thana tembe break amata longminase matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau maring chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Ini mati gano. Ada betamo. Sigi yung se next time tina check sin na laksi laga tham ko bani ne. Tadarang se juhar habaga amta kiderbo. Asum na mayam na machal bo ngap san lugum. Masigi yung masibu aso yang an ko kada batagi. Next time tina ngap selli. Next time ti juhar habati ngap tok na basem bani. Zaman technology si na bana concrete ka tok na tina ko matamda. Kapam ng amuk ka na angle adli. Next TMT strength is in the quick. Break imatung taram nok chari pau makhata na pizari Khunai asida maihauron-dagi leikhidraba singgi thawai mirel oiba singna langban thana lakpada malemda leihoriba magi yek salaida leihoriba macha masu singda miteng sangkhairakpa amade mongum lakpa thani haina manglam chatagi longnarakle masigambari lenana lining thau malem anganba sanamahi thaugallob wangoi ni sinduna wangoi de leiba lining thau malem anganba sanamahi taranglen leipun bigi mongsakta nganthoi apanba kairunghanbi amade liklai ponjenba imoino ahongba achaubi lairembi gi laikolda mangang luwang khuman angom moirang khanganba amade salang leisang themgi salai taret ki pari mamom oiba singna langban gi thabum thare pharakpa thanel numit asida magi yek salaida Khongdaramba leikhidraba singi mafamda ngamjaba hairam leinam katpagi thoram pangthokre hairiba thoram asi chahi khudingi langbangi thanel numit pangthoktuna lakpagi manungchana kumchi sahigi oina ngase langbal thanel numit asidasu pangthokpani haiduna lining thau malem anganba sanamahi thogal lupki secretary thokchom sarat chandrana phongdorakhe leikhidraba singi thawai miren oibasina langban thana lakpa asida malemda lehoriba magi yek salaida lehoriba macha masu singda miyeng sangkhairapa amadi khongum lakpa thani haina manglam chategi lawna lai iram asiga mari lenana wangoi tawna kawba langdam asida khunja sida ngan thoiriba lang thau male anganba sanamai tarana lepunbigi mangsokta ngan thoiriba kairung hanbi imuinu ilai ponjenba imuinu ho chawbi laikon dasu lang thau male anganba sanamai thogoluna leikhidraba thawai miren oibu singi damuktani haidana ngamjaba hairang lerang tamdana ipai ku singbu nungching boina ngasisu laikon asida leptuna thawmasi pangthori ngasigi korunungda atamna pangthobu thawamdi malem se leramba thawa oi khaba leramnda tinkhaba sina anoba langon matu ama sanadana afaba yai fababu achangba oire haraga haukiba langonda mana tawba ngamhogdaba wathauba thoram thuda kya dubu anoba langon matu ama sanabiri haraga afaba yai fabun dambirna apung bana sanaba ngambarung dambi aduga taibangda hingoriba taibang nyoi basing sisu magi macha masu chagdang da sing sisu langon sida afaba yai faba tabang bu khayang bu odina nung sangna pakhalu khata dana pari imam sena khaindana tengban mapuna pibirak batambir bu silam chintabu marik chungna pangmangamba ujigi haina pangjaba thoram State Literacy Mission Authority Department of Adult Education Sinduna Literacy Week of Environment Building Activity Ulasna Bharat Saksarta Kayakramgi Makhada State Level Painting Competition ama konung mamangda leba Manipur Art Festival MSFDS ki complex ta pangthokre Importance of Adult Education in Society haiba theme makhada pangthokpa State Level Painting Competition atuda chahi tara manga dagi kunmanga fawagi manungda leba mahiroi amasung lanai mioi sing Kuntra Henbana, Atoy Ahen Changdam Naki. State level painting competition to Gamari Lenana, Additional Director
Education Manipur Anjali Chongthamna pangthokliba state level painting competition adugi matangda wafam kaya phongdokhi. Painting competitions की theme से importance of adult education in society है बस की theme दा संजबनी कोई national education 2020 की pandam की मतुंग इन 2030 फाउदा fully literate society अमा same बाहे बस की pandam national education policy की सिगी मरी लेना ना कोई ना department खुद तो बना तब education से society में fully literate fully educated society में ओहिंदो में तमदा मिपुम खुदिंग मग की थोदांग लई है बदु educated ओइबा मियोय खुदिंग मगना खोई इमुंग द लईबा खोई लेकाई द लईबा community द लईबा non literate सिंग पाबा है होद्रबा मी मैम सिंग से अखोइना खुद संबीरगा कोइना resources कुंबा primers कुंबा handbooks कुंबा पिजारगा मोगी खुदांग द society से fully literate ओमिनासी by 2030 है बस सिगी pandam से message से मैम खुदिंग मगता पिजनिंग बगी Maming Lairaba Sumang Lila Kanglup Ama Oidiba Sana Laipak Nachom artist ki nauna puthokataba Sumang Lila ani Punsi Mathel Amade I Paglaba Gulab ki Yai Fathoni Thoram ngasi Palace Compound Laiba Iboyaima Sumang Lila Sanglenda Pangthokre Lila ani Astigi Aiba Ranjit Ningthauza Amade Lamjing Lamtak Libana Sagrak Pam Hemantane Manipur State Kala Academy Awardee Amasung Sumang Lila Council gi Lifetime President PH Gunachandra Sharma Amade Council gi President Laishram Tombana Mithunglen Singh Oituna Pangthokiba Thoni Thoram Atuda Lila Roy Singh na Serugyake Lila Asida Maruina Saktam Langliba Singde Nupagi Saktam da Sagrakpam Hemanta Elias Oja Tolhan Oinam Prafulo Chandra Yumnam Nila Chandra Bobby Khundrakpam Dayananda Amade Nupigi Saktam da Tompok James Amade Dolmanina Maruiba Lila Roy Singh Oiri DIC Jiribam Sinduna Jiribam ki Harinagar Daleba Children Home Relief Camp da Udiam Registration Drive ki Awareness Program ama Pangthokre Thawram aduda Project Manager W Risikanta DIC Imphal East P Surjit Amade Butangkhal Khunja Wahingbam Moina Babusu Serugyake Pangthokleba Awareness Program asiki matangda DIC Imphal East LBI Project Consultant P Surjitna Udiam Registration Drive asiki khudong chaba lauraga ngasi Serugyariba Miyoi Singna OGM registration Tobana Kari Kanai Amade Government Scheme Sing Kari Fangba Yabagi Haibiki Matang da Awareness Si Pangtokpani Maru Oina Sinfam Amatoriba Miyoi Sing Bustak Kangtok Pagaloina na Government Loan Grant Amade Scheme Sing Apply Toduna Kanabaloba Yabagi Kudong Chabakaya Supi Haike Ngasigi Awareness Asida Miyoi Humfurom OGM registration Toke Loishilakpada Maroiba Pao Mukana Pizare Prime Minister Narendra Modi ki Manipur Khongchit ki Mangoi Nana Manipur ki Governor Ajay Kumar Bhalana Chairlogduna Mifam Pangthokre Amadi Loktak Project na Manghan Kraba Thanga gi Muka Mantha Amadi Komla Khong Fauna Gadabalambi Amung Nauna Sem Gadori Hauzik Fabigo and ISTV na Sandokchaba Manipuri Pau Matang Stelozere meeting Tabidi Bapum Namako Amukana Kurunjare.